अहानबदा ममी टीवी चॉइस सेंबिरिबा व्यूअर्स पुमनमकपु अदोमगी होस्ट अंजलि अमदी दिलपाना तरामना ओक्चबगा लोइनना इकोकनोना खुरुमजरी चौखटपा तंगदु लैताबा लमदम अमा ओइबदा अफबा लुचिंगबा यामनमक मथौ ताइ हाइबसे पुमनमकना खंगनरी अफबा लेंगाक अमगी मंग मंगलिबा मियामना अफबा मिहुत खलकद्रा हाइबसेनी लूरिबदी अफबा लुचिंगबा कदाइबो कौबगे वहांग असिगे पाउखुम कनाना पीगदौरी नत्रगा कनाबु ताखनगदौरी इमितना इखोंगना उरबा खंगलबा मिकअप मिराव खोल सेटना खाइनबा इकाई खुमनबा मांगहनबगी थौदोक कया हंजिन हंजिन थेंगनरबा अखोइना वहांग असिगे पाउखुम पीदना कनाना पीरुगनी मियामगी वाका ताबिखिद्रबा लुचिंगबगी मगुनना योमनबा लुचिंगबगी मथौदी तौद्रबा लुचिंगबा साबा कयाना खंगना खंगना उना उना उशिन्नखिद्रबसिंगबु ताकपीबगी मतमदी नक्सिलक्ले नकनबनी मरी मतानी खंगना चानबनी अमदी सेलगी अखोइगी सेल खरगी खल्लगा अखोइगी हकपु विफम थोप मफमदा पीरुदबदगी हंजिन हंजिन थेंखांग कयारक्ता इमा लाउदुना खांगलबा नंग अइना ngasi ngasi su isagi ikhongmaktada singsangna iransangadoribra वहांग सिंग असिगे पाउखुम पीनबा अदोम सेम साबा लोइरब्रा चही मंगागी लाइबक अदोमगी खुदोंबिदा लैरे अवा चैथेंग कया अदुगी लमन खुमनबा ngasi su अखोइगी पिजरिबा कांटेक्ट नंबर 9233577337 दा कॉल तौबिरक्तुना अपाम्बा इसै खनबा खक नतना अखोइ ngasi पिजरिबा टॉपिक अफबा कैंडिडेट हाइरिबा मतंग असिदसु अखोइ कॉलर सिंग नैनबगी खुदोंग चाबदुसु पिजगी अहानबा सिदी ममी टीवी के चटनबी अमु ओइना लेबाक नंग बैसै मना हाना हौदोकचगे मयाम पुना तामिनसि ओ इमा ओग्ना फम इमा नंगुमरी लैते इमा ओइना थिरुना लापना चतुना नंगुमरी फंगोए इमा Napari ai koini nangi dama hingli ima Namo ai koi mai tai chan nangi dama lairi Yoi bu yoi hemba napari ai koini nangi dama hingli ima Nandi ai khoi pumba
ꯅꯤꯡꯍꯟꯅꯖꯔꯣꯏꯅꯦ ꯏꯃꯥ ꯅꯪꯅꯕꯨꯗꯤ ꯑꯄꯥꯝꯕꯗꯗꯤ ꯂꯩꯕꯥꯛ ꯊꯥꯡꯖꯒꯦꯅꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤ ꯑꯀꯤꯕꯗꯨꯅ ꯅꯤꯡꯍꯟꯅꯖꯔꯣꯏꯅꯦ ꯏꯃꯥ ꯅꯪꯅꯕꯨꯗꯤ ꯑꯄꯥꯝꯕꯗꯗꯤ ꯂꯩꯕꯥꯛ ꯊꯥꯡꯖꯒꯦꯅꯦ ꯑꯋꯥ ꯑꯅꯥꯄꯨꯝꯕ ꯀꯣꯛꯂꯁꯅꯨ ꯅꯪꯒꯤ ꯏꯃꯥ ꯑꯋꯥ ꯑꯅꯥꯄꯨꯝꯕ ꯀꯣꯛꯂꯁꯅꯨ ꯅꯪꯒꯤ ꯏꯃꯥ ꯅꯪꯒꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯅꯪꯒꯤꯗꯃꯛ ꯍꯟꯊꯅꯤ 이마 오가통 지나는 공기 내게 이마 오나 지나 나무 잡히나 Hello. ꯀꯣꯜꯁꯦ ꯂꯥꯛꯇꯕ ꯃꯥꯜꯂꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯇꯣꯄꯤꯛ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5ꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯏꯁꯥꯒꯤ ꯍꯛꯀ ꯃꯟꯇꯤꯛꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯌꯥꯝꯅꯃꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯨ ꯄꯟꯈ꯭ꯔꯦꯀꯣ ꯄꯩꯁꯥ ꯄꯤꯔꯛꯏꯕ ꯃꯤꯗꯨꯅ ꯂꯥꯟꯗꯧꯔꯤꯕ꯭ꯔꯥ ꯂꯧꯔꯨꯕ ꯑꯩꯈꯣꯏꯅ ꯂꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯆꯨꯝꯕꯃꯛꯅꯤ ꯁꯦꯜ ꯄꯤꯔꯤꯕ ꯃꯤꯁꯤꯅ ꯂꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯔꯤꯕ ꯃꯤꯁꯤꯅ ꯂꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅꯔꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ 2027ꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯑꯅꯤ ꯁꯤꯗ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯏ ꯀꯩꯅꯣꯒꯤ ꯚꯣꯠꯀꯤꯅꯦ ꯍꯥꯏꯔꯒ ꯏꯂꯦꯛꯁꯟꯒꯤꯅꯦ ꯍꯥꯏꯔꯒ ꯂꯤꯂꯥ ꯁꯤꯜꯂꯛꯄ ꯁꯦꯜ ꯈꯔ ꯂꯧꯔꯒ ꯏꯁꯩ ꯁꯤꯜꯂꯛꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯀꯦꯟꯗꯤꯗꯦꯠꯅꯤ ꯍꯥꯏꯔꯒ ꯃꯐꯝ ꯃꯐꯝꯗ ꯆꯥꯛꯆꯥ ꯍꯩꯖꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯁꯤꯜꯂꯛꯑꯅꯤꯀꯣ ꯁꯤꯗ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯍꯛꯁꯤ ꯌꯣꯟꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯀꯤ ꯂꯨꯄꯥ ꯄꯩꯁꯥ ꯈꯔꯗꯨꯅ ꯌꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯈꯜꯍꯧꯗꯕꯁꯦ ꯁꯤꯁꯤꯅ ꯂꯩꯕꯥꯛ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯍꯥꯏꯕꯗꯤ ꯆꯥꯏꯊꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯛꯇꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯤꯖꯔꯤꯕ ꯇꯣꯄꯤꯛ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯅꯩꯅꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯖꯔꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 9233577337ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯈꯛ ꯅꯠꯇꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯁꯨ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯕ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯃꯇꯪ ꯍꯥꯟꯅ ꯊꯝꯍꯧꯁꯦ ꯑꯍꯥꯟꯕ ꯀꯣꯂꯔꯗꯨꯅ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯊꯝꯁꯤꯒꯦ ꯗꯤꯜꯄꯥꯅ ꯑꯃ ꯊꯝꯕꯤꯔꯣ ꯍꯣꯏ ꯑꯃ ꯊꯝꯃꯛꯀꯦ ꯏꯔꯣꯏ ꯃꯆꯤꯗ ꯊꯣꯏꯗꯤꯡ ꯊꯝꯕꯒꯨꯝ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯏꯔꯣꯏ ꯃꯆꯤꯗ ꯊꯣꯏꯗꯤꯡ ꯊꯝꯕꯒꯨꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯑꯗꯨꯒ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯂꯧꯖꯒꯦ ꯉꯁꯤꯗꯤ ꯀꯣꯜꯁꯦ ꯂꯥꯛꯇ꯭ꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯨꯡ ꯃꯃꯥꯡꯗ ꯈꯤꯇꯪ ꯁꯣꯏꯔꯨꯕꯗꯣ ꯍꯥꯏꯗꯤ ꯄꯨꯡ 6:30ꯗ ꯍꯧꯗꯣꯏꯅꯦ ꯍꯥꯏꯔꯒ ꯄꯨꯡ 7ꯗ ꯍꯧꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯀꯣꯂꯔꯒꯤ ꯋꯥꯈꯜꯗ ꯄꯨꯡ 7 ꯇꯥꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕꯅ ꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이밋 ꯑꯁꯦ 우실러버수 ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ
मबेमा थाजनी पुकनिंग वारक्तवी लैचिलना थमोइगी सक्तम सिंह येक्लरी तगु तनिक्ला थावालता नोंगमदोन मबेमा थाजनी पुकनिंग वारक्तवी लैचिलना थमोइगी सक्तम सिंह येक्लरी खोइरांग नारबा हिंसे खमदुना लेपथलगे गसीदे नाक्ता अमुक्तंग हमलदुना अहिंसीगी बजर सक्तम सिंह मपुंग फाहनबीररु नाहकना Samlana aigi khazaida thenglakpa haitharak samlana aigi khazaida thenglakpa kokla roida banangi saktamgi machu sing aigi thamoida hanjin 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 sankhare Kayam kuina ngai koge Wakhalgi Haurapamoi bana Kolar dai khangjaningbadi silluro haina pira iba candidate ki maral oigadoribra natraga sillage haina lawruba voter aikhoigi iral oigadoribra haibase si matangda kolar gi wakhalon kitang thambiramo aigi mol oina haijaw haragadi koigi hoi migidi ngasai lepiba candidate di mathagi teno tongna bohana rakpada sao thao haidana tawrakadoini aduna yai makai akoina thadagadoriba voter akoina
ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯍꯥꯏꯗꯤ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯈꯜꯂꯀꯥꯟꯗ ꯁꯤꯃꯗꯤ ꯑꯆꯨꯝꯕ ꯇꯧꯔꯁꯤ ꯆꯥꯕ ꯊꯛꯄꯁꯤꯅ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯃꯗꯨꯃꯗꯤ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣꯂꯔꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯦ ꯀꯅꯥ ꯀꯅꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯞꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯏꯆꯥꯅꯨꯄꯥ ꯕꯣꯔꯤꯁ ꯑꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯕꯣꯔꯖꯦꯟ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯤꯌꯣꯅꯥꯠ ꯑꯗꯩ ꯏꯆꯦ ꯔꯦꯅꯨ ꯁꯤꯡꯒꯩ ꯇꯥꯃꯤꯟꯅꯖꯔꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯈꯨꯗꯤꯡꯃꯛꯇ ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁꯀꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯧꯔꯛ ꯄꯥꯎꯇꯥꯛ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯍꯧꯒꯦ ꯍꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯏꯔꯣꯏ ꯃꯆꯤꯗ ꯊꯣꯏꯗꯤꯡ ꯊꯝꯕꯒꯨꯝ ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯥꯏꯖꯒꯦ ꯏꯔꯣꯏ ꯃꯆꯤꯗ ꯊꯣꯏꯗꯤꯡ ꯊꯝꯕꯒꯨꯝ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯤ ꯀꯣꯂꯔꯅ ꯄꯥꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯊꯥꯖꯔꯛꯂꯒꯦ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯂꯨꯅꯨ ꯀꯅꯥꯗ ꯅꯨꯡꯁꯤ ꯃꯤꯠꯅꯣꯛꯇꯣ ꯅꯣꯛꯂꯨꯅꯨ ꯀꯅꯥꯗ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯗ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯗ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯄꯥꯈꯪ ꯄꯨꯝꯕ ꯉꯥꯎꯍꯟꯒꯦ ꯈꯜꯂꯨ ꯏꯇꯣꯝꯇ ꯉꯥꯎꯖꯒꯦ ꯁꯨꯝ ꯁꯨꯝ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯂꯨꯅꯨ ꯀꯅꯥꯗ ꯅꯨꯡꯁꯤ ꯃꯤꯠꯅꯣꯛꯇꯣ ꯅꯣꯛꯂꯨꯅꯨ ꯀꯅꯥꯗ Hello. Hello. Mami TV Choice. Mami TV Choice ne apamba isai khanbiyo. Hello. 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 Ko sa network sa kitang nungaitaba ba? Hello. Hello. Mami TV Choice ne apamba isai khanbiyo. Hello. Hello. Mayek yam sing. Hello. Mami TV Choice ne apamba isai khanbiyo. Hello. Tabiro. ꯇꯥꯖꯩ ꯃꯃꯤ ꯇꯥꯖꯩ. ꯇꯤꯚꯤ ꯆꯣꯏꯁꯅꯤ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯤꯌꯨ Oh, ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯗ ꯐꯦꯁꯕꯨꯛꯇꯒꯤ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅꯅ ꯇꯧꯕ ꯏꯁꯩꯗꯨꯃ ꯇꯥꯖꯅꯤꯡꯕ. ꯍꯣꯏ ꯏꯁꯩꯁꯤ ꯑꯣ ꯃꯇꯦꯛ ꯐꯣꯟ ꯇꯧꯖꯔꯒ ꯑꯩꯅ ꯊꯣꯡꯖꯨꯗꯒꯤ ꯕꯣꯒꯦ ꯂꯥꯏꯁꯝ ꯍꯥꯏ. Ahanba caller oigadoira. ꯑꯍꯣꯏ. Yam nungaisai. ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯃꯨꯛꯇꯤ ꯐꯪꯒꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯝꯃꯨ ꯃꯦꯝ ꯏꯁꯩꯗꯤ ꯉꯪꯖꯔꯣꯏ ꯑꯗꯨꯝ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯇꯥꯖꯔꯒꯦ. Kaisu kaide yam nungaijai. ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯗꯒꯤ ꯍꯟꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯀꯀꯥ ꯍꯥꯏꯅ ꯍꯣꯏ ꯌꯥꯏ. ꯍꯣꯏ. ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯀꯀꯥꯅ ꯑꯩꯈꯣꯏꯗ ꯃꯦꯝ ꯃꯤꯁ ꯍꯥꯏꯅ ꯀꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯑꯗꯩꯗꯤ ꯏꯆꯟꯅꯨꯄꯤ ꯍꯥꯏꯅ ꯀꯧꯕꯤꯕꯅ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯒꯗꯧꯔꯕ ꯃꯤꯡꯒꯧ ꯊꯥꯒꯧꯁꯦ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ. ꯑꯗꯨꯃꯥꯏꯅ ꯀꯧꯕꯗꯨ ꯃꯌꯥꯝ ꯃꯥꯡꯒꯗꯤ ꯐꯖꯗꯕ ꯑꯗꯨꯅꯅꯤ ꯃꯦꯝ ꯋꯥꯔꯧꯕꯤꯕ. Kaisu kaide yam nungaijai. Kainamtang caller da akoi wafum ama khatang thamjage ngasigi akhoigi akhanaba topic. Habiyo. Akhoigi vote su lakadawre 2027 da. Aduda vote sida akhoigi vote tawdringai mamang sida isai lila siguma mayam se tawnaраклani. Adubu akhoigi vote sida
ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯁꯤꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯄꯩꯁꯥ ꯄꯤꯔꯨꯕꯁꯤꯅ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯔꯥꯜ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯔꯨꯔꯤꯕ ꯚꯣꯇꯔꯒꯤ ꯃꯔꯥꯜ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯣꯂꯔꯗꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯇꯥꯖꯍꯧꯒꯦ ꯃꯦꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ ꯂꯧꯕꯁꯨ ꯑꯗꯨꯝ ꯂꯧꯒꯁꯨ ꯄꯤꯕꯁꯨ ꯄꯤꯖꯅꯨ ꯑꯗꯨ ꯚꯣꯇꯔꯗꯨꯅ ꯊꯥꯗꯅꯤꯡꯕ ꯃꯤꯗꯨ ꯊꯥꯗꯕꯗ ꯑꯗꯨ ꯑꯩꯒꯤ ꯃꯣꯠꯇꯤ ꯑꯗꯨ ꯑꯣꯏ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯗ ꯈꯔ ꯋꯥꯐꯝ ꯈꯔ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩꯁꯦ ꯀꯅꯥ ꯀꯅꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯗꯣꯏꯅꯣ ꯃꯦꯝ ꯃꯁꯤ ꯃꯤ ꯇꯤꯚꯤ ꯇꯥꯕꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯒꯦ ꯃꯦꯝ ꯑꯅꯤꯒ ꯌꯥꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯀꯣꯂꯔꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯒꯠꯆꯔꯤ ꯃꯦꯝ ꯑꯅꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ नन्ने लापने तामना नन्ने लापने तामना तामने लेकर बसू नन्ने लापने तामना तामने लेकर बसू लिंदा नले नुसिबा नंबू इनाता इनाता दिले हन्निंबली नुसिबा नंबू इनाता इनाता दिले हन्निंबली नन्ने लापना तामना खंहौदा humlakiba malange sahuna खंहौदा humlakiba malange sahuna ning masu ahli thamoi masu kafali ning masu ahli thamoi masu kafali liri humba malangba thembiramu nanna liri sitpa malangba thembiramu nanna ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁꯅ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯤꯌꯨ ꯍꯜꯂꯣ ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁꯅ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯤꯌꯨ ꯏꯁꯩ ꯀꯩꯅꯣꯒꯤ ꯏꯁꯩ ꯑꯝꯇ ꯈꯟꯖꯒꯦ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯇꯒꯤ ꯇꯧꯕ ꯏꯁꯩꯗꯣ ꯀꯨꯟꯖꯕꯤꯍꯥꯔꯤꯅ ꯁꯛꯄ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯇꯒꯤ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯤꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯖꯍꯧꯒꯦ ꯑꯩ ꯆꯅꯝ ꯁꯟꯇꯣꯛꯇꯒꯤ ꯕꯤꯕꯤ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯔ ꯀꯣꯂꯔ ꯑꯃꯈꯛꯅꯦ ꯅꯦ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯕꯣ ꯆꯥꯛꯇꯤ ꯀꯩꯅꯣ ꯆꯥꯗꯤ ꯆꯥꯖꯗꯔꯤ ꯂꯣꯏꯔꯦ ꯅꯦꯅꯦ ꯀꯩ ꯃꯊꯦꯜ ꯊꯣꯡꯕꯤꯔꯒꯦ ꯉꯁꯤ ꯌꯦꯔꯨꯝ ꯑꯣꯏꯅ ꯇꯧꯔꯦ ꯌꯥꯝ ꯍꯥꯎꯕ ꯃꯊꯦꯜꯅꯦ ꯅꯦꯅꯦ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯀꯣꯂꯔ ꯑꯃꯈꯛꯅꯤꯅ ꯑꯩꯈꯣꯏ ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁꯀꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯀꯣꯂꯔꯁꯤꯡꯒ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯅꯦꯅꯦꯗꯩꯁꯨ ꯂꯧꯖꯒꯦ ꯍꯣꯏ ꯊꯝꯖꯔꯛꯑꯒꯦ ꯅꯦꯅꯦ ꯈꯪꯉꯒꯗꯤ ꯑꯗꯨꯝ ꯈꯨꯝꯖꯔꯛ ꯏꯔꯣꯏ ꯃꯆꯤꯗ ꯊꯣꯏꯗꯤꯡ ꯊꯝꯕꯒꯨꯝ ꯑꯃꯨꯛꯇꯪ ꯒꯟꯅ ꯍꯥꯏꯖꯒꯦ ꯏꯔꯣꯏ ꯃꯆꯤꯗ ꯊꯣꯏꯗꯤꯡ ꯊꯝꯕꯒꯨꯝ ꯏꯔꯣꯏ ꯈꯪꯗꯦ ꯑꯗꯨꯒꯤ ꯄꯔꯃꯥꯟꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯕ ꯈꯪꯗꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯝꯂꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯦ ꯈꯤꯇꯪ ꯌꯣꯛꯈꯠꯆꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯦꯅꯦ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩꯁꯦ ꯀꯅꯥ ꯀꯅꯥ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯞꯄꯤꯌꯨ ꯑꯗꯨꯝ ꯀꯩꯅꯣ ꯃꯃꯤ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯑꯗꯨꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯦꯅꯦ ꯑꯗꯨꯗꯤ ꯅꯦꯅꯦꯅ ꯑꯩꯈꯣꯏ ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁꯇ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯃꯜ ꯈꯪꯕꯁꯨ ꯎꯠꯆꯔꯤ ꯑꯗꯨꯗꯤ ꯅꯦꯅꯦꯅ ꯄꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯊꯥꯖꯅꯤ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯇꯒꯤꯅꯤ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ
नुमिदांगी न थाजनी येंग लगा उरा उरगा पंगनुंग तनुंग सिरे नंगोंद ngauजरे पंगनुंग तनुंग सिरे नंगोंद ngauजरे थावलगी इपोमदा मालंगी साहुमदा थावलगी इपोमदा मालंगी साहुमदा थेक न लैन जगोई सारो ये लगे ना नुंसीबा नंसे आईगी हवाई नंसे हवाई नुंसीबा इतेगी अयुकी ना नुमिदनी नुमिदांगी ना थाजनी येंग लगा उरा उरगा पंगनुंग तनुंग सिरे नंगोंद ngauजरे आमला जिंगी लमदम दूदा ताहुवी नंगी कुंगुलगी मामी आमला जिंगी लमदम दूदा ताहुवी नंगी कुंगुलगी मामी कायरब थमोइसे उदुना लाकी लैकोरे मादी चिंगागी लैकोरे मादी चिंगागी लैकोला I wish she could be like this forever. A baby is always a baby, just like you. हेलो लाइन से तत्क्रम वालेका अंजलि खुई के हुजिक थम की पावर पोक ताक तो आइबदी कॉलर गई दा खितंग लूना थोक पदंगना तौबा हाइतार अदुना मथंगी कॉल तौरप मीदुना हेना खुदोंग चानाबगीदमक्ता कोई पावर पोक ताक अममुक थमसे करम थमसिगे अꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯃꯝꯕꯗ ꯈꯨꯠꯇꯨꯝ ꯎꯠꯄꯒꯨꯝ ꯑꯃꯨꯛꯇꯪꯒꯟ ꯍꯥꯏꯖꯒꯦ ꯑꯃꯝꯕꯗ ꯈꯨꯠꯇꯨꯝ ꯎꯠꯄꯒꯨꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯗꯨꯒ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯈꯪꯕ ꯈꯪꯗꯕꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯒꯗꯧꯔꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯁꯤꯕꯨ ꯌꯣꯛꯈꯠꯄꯒꯤ ꯄꯥꯟꯗꯝꯗ ꯊꯝꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯥꯛꯑꯒ ꯌꯣꯛꯈꯠꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯃꯁꯤꯒꯨꯝꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯃꯤ ꯇꯤꯚꯤꯅ ꯍꯛꯆꯤꯟꯅ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯥꯞꯆꯤꯟꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯁꯦꯌꯔ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯕꯤꯌꯨ ꯉꯁꯤꯗꯤ ꯅꯦꯠꯋꯥꯛꯁꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 9233577737ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯤꯌꯨ ꯍꯜꯂꯣ ꯂꯥꯏꯟꯁꯦ ꯄꯠ ꯇꯠꯂꯦ ꯉꯁꯤꯗꯤ अंजलि अखोने ममांगदसु थमखिबा तांगसु कुशलक्त्रे तांग 38 दा अखोयगी कराओकेगी लास्ट डेट ने होय ड्रिवजेसी यामना दुंगाइगनी हाइनसु खले अंजलि सिदा थमिबा मागी क्राइटेरिया से खितंग मियाम सुगाइने खितंग ताहौसे अखोयगी
karaoke contest asida saruk yabiningba contestant singna adom gi apamba isai ama khallaga isai asi video namlaga akhoi pizariba WhatsApp number asida thajin birakadabani aduga akoina selection tawraba matungda sigi thajila iba candidate sing sidagi selection tawraba matungda akoina isai amam pizagani sigi isai se phajana sakpa ngamba candidate aduda first second third ki prize kya thamchari amadi consolation prize kya amasu laizari prize sing asu mayamna khalalose first prize ta 10,000 ki cash prize laizagani aduga second prize ta 5,000 ki cash prize aduga third prize ta 3,000 ki cash prize amadi consolation prize with memento kya amasu laizari aduga anjali khoina isai se nupina nupagi sakpa yabra nupara nupi ki sakpa yabra haida aikhoi gi hangbirakpa taragadi kamaina tham isai se nupi gi haiba laite nupa gi haiba laite apamba candidate singduna pambi ba isai ama hekta khallaga any film isai adagi matam isai sigumba isai mayam asidagi album isai orbasu yai apamba ama khallaga video namlaga aikhoi gi WhatsApp sida thajin birakadabani magi last date na 31st of January mayam nungai gani na khalle haidi hojik matam de karaoke da baksana jadare hat aduna karaoke contest yamna nungai gani haina khanjai mayam saruk Hello, saya Manibo aham jak kai kuna bocor. Pabung busu taram nokchari. Hoi hoi, thagate.
ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯀꯔꯤ ꯏꯁꯩ ꯇꯥꯁꯤꯒꯦ? ꯑꯔꯤꯕ ꯏꯁꯩ ꯀꯩꯅꯣ ꯍꯝꯃꯣꯝꯅꯕꯅ ꯁꯛꯄ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯍꯥꯏꯗꯨ ꯇꯥꯖꯒꯦ. ꯄꯥꯕꯨꯡ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ. ꯍꯣꯏ ꯍꯣꯏ ꯁꯛꯆꯒꯦ. ꯍꯧꯖꯔꯒꯦ. ꯍꯣꯏ ꯄꯥꯕꯨꯡ. ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ. ꯑꯁꯥꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯏꯁꯩ ꯃꯌꯦꯛ ꯑꯁꯦ ꯇꯨꯝꯃꯝꯗꯥꯏꯗꯒ ꯇꯥꯕꯗ ꯄꯤꯒ ꯑꯣꯔꯣ ꯇꯥꯕ ꯏꯁꯩ ꯑꯃꯈꯛ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯏꯁꯩꯁꯦ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯄꯥꯕꯨꯡ. ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ. ꯄꯥꯕꯨꯡ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯕꯣ? ꯆꯥꯛꯁꯦ ꯍꯧꯖꯤꯛꯇ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯒ ꯁꯤꯒꯤ ꯄꯥꯏꯗꯕ ꯌꯥꯗꯦꯅ ꯍꯣꯠꯅꯖꯔꯛꯏꯅꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ episode ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯆꯤꯊꯗꯅ ꯑꯩꯈꯣꯏꯒ ꯉꯥꯏꯍꯥꯛ interaction ꯇꯧꯕ ꯑꯗꯩꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯄꯥꯕꯨꯡꯅ ꯇꯥꯕꯤꯅꯤꯡꯕ ꯈꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯄꯥꯕꯨꯡ. ꯊꯥꯒꯠꯆꯔꯤ ꯏꯆꯥꯕꯦꯝ ꯑꯅꯤꯁꯨ. ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ. ꯍꯣꯏ ꯍꯣꯏ ꯐꯣꯡꯗꯣꯛꯆꯒꯦ. ꯍꯥꯏꯕꯤꯌꯨ. ꯑꯍꯥꯟꯕꯗ ꯉꯁꯤ 2026ꯀꯤ ꯖꯅꯋꯥꯔꯤ ꯇꯥꯡ 15ꯅꯤꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯈꯪꯍꯧꯗꯦ ꯃꯇꯝ ꯑꯁꯤ. ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 23 ꯔꯤꯄꯕ꯭ꯂꯤꯛ ꯗꯦ. ꯑꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯠ ꯀꯌꯥ ꯀꯌꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ. ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯃꯤꯔꯣꯟ ꯀꯌꯥ ꯀꯌꯥ ꯆꯠꯈ꯭ꯔꯕꯁꯨ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯔꯝ ꯒꯅꯇꯟꯇ꯭ꯔ ꯗꯤꯕꯁ ꯑꯁꯤꯗꯤ ꯑꯁꯨꯃꯛ ꯂꯩꯍꯧꯔꯒꯅꯤ. ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯝꯕꯤ ꯆꯤꯗꯥꯏꯗ ꯂꯦꯞꯂꯒ ꯃꯥꯔꯆ ꯄꯥꯁ ꯆꯠꯄ ꯌꯦꯡꯂꯛꯈꯤ. ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯈꯤ ꯃꯇꯝꯗꯨ. ꯄꯥꯝꯖꯔꯨꯕꯅ ꯉꯁꯤ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ. ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯆꯠꯄꯁꯨ ꯐꯪꯈꯤꯗꯔꯦ. ꯃꯇꯝꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯃꯇꯝꯁꯤꯅ ꯌꯧꯔꯛꯄꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯆꯦꯟ ꯆꯣꯡꯕꯁꯤꯡꯗꯣ ꯃꯃꯤ ꯁꯥꯃꯤ ꯃꯤꯠꯇ ꯎꯔꯛꯄꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯏꯆꯥꯕꯦꯝ ꯑꯅꯤꯒꯤ ꯃꯐꯝꯗ ꯇꯝꯖꯕꯅꯤ. ꯃꯁꯤꯅ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯊꯧꯗꯣꯛ ꯑꯃ ꯇꯝꯖꯕꯅꯤ. ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯑꯃꯇꯪ ꯇꯦꯟꯅ ꯊꯝꯖꯔꯝꯒꯦ. ꯊꯝꯕꯤꯌꯨ ꯄꯥꯕꯨꯡ. ꯍꯧꯖꯤꯛ ꯁꯤꯃꯦꯟꯒꯤ ꯂꯝꯕꯤ ꯁꯦꯝꯂꯤꯕꯁꯤꯡ ꯑꯁꯤ ꯈꯨꯗꯣꯡ ꯊꯤꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯔꯦ. ꯍꯧꯖꯤꯛꯁꯤ ꯃꯤꯌꯥꯝ ꯆꯤꯟꯕ ꯃꯇꯝ ꯐꯥꯏꯔꯦꯜ ꯂꯝꯇꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯈꯣꯡꯒꯤ ꯆꯀꯥ ꯒꯥꯔꯤꯒꯤ ꯆꯀꯥ ꯁꯣꯔꯣꯛ ꯃꯊꯛꯇꯒꯤ ꯅꯥꯟꯊꯔꯛꯀꯗꯕ ꯌꯥꯝꯅ ꯃꯥꯜꯂꯦ. ꯌꯥꯝꯅ ꯀꯤꯅꯔꯦ. ꯑꯃꯃꯝꯇꯪ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯒ ꯃꯊꯪ ꯇꯧꯕꯤꯔꯕꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯍꯥꯏꯖꯔꯛꯄꯅꯤ. ꯃꯁꯤꯕꯨ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯤ. ꯁꯤꯗꯪ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯥꯕꯦꯝ. ꯍꯣꯏ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯇꯥꯔꯀꯥꯟꯗ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯄꯥꯕꯨꯡ. ꯍꯣꯏ ꯑꯗꯨ ꯄꯥꯝꯖꯕꯅꯤ ꯑꯩꯁꯨ. ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯄꯥꯏꯈꯠꯂꯤ ꯑꯩꯈꯣꯏ ꯊꯕꯛꯇ ꯃꯌꯥꯝꯅ ꯍꯣꯏ ꯄꯥꯝꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯅꯁꯨ ꯍꯣꯠꯅꯔꯤ ꯄꯥꯕꯨꯡ. ꯍꯣꯏ ꯍꯣꯏ. ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁꯀꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯄꯥꯎꯔꯧ ꯑꯃ ꯊꯝꯖꯕꯗꯨ ꯄꯥꯕꯨꯡꯗꯁꯨ ꯊꯝꯖꯔꯛꯂꯒꯦ. ꯍꯣꯏ ꯊꯝꯕꯤꯌꯨ. ꯑꯃꯝꯕꯗ ꯈꯨꯇꯨꯝ ꯎꯠꯄ. ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯥꯏꯖꯒꯦ. ꯑꯃꯝꯕꯗ ꯈꯨꯇꯨꯝ ꯎꯠꯄ. ꯑꯃꯝꯕꯗ ꯈꯨꯇꯨꯝ ꯎꯠꯄ. ꯑꯃꯝꯕꯗ ꯈꯨꯇꯨꯝ ꯎꯠꯄꯁꯤꯗꯤ ꯑꯃꯝꯕ ꯍꯥꯏꯁꯤꯗꯤ ꯀꯅꯥꯁꯨ ꯎꯕ ꯅꯠꯇꯦ. ꯃꯩ ꯊꯥꯜꯂꯗꯤ ꯎꯒꯗꯕ. ꯃꯩ ꯊꯥꯟꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦꯕ ꯑꯃꯝꯕ ꯍꯥꯏꯕꯅꯤꯅ. ꯑꯗꯣ ꯀꯅꯥꯅꯁꯨ ꯎꯔꯣꯏꯗꯕꯅꯤꯅ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯇꯧꯒꯗꯕ ꯊꯕꯛ ꯁꯤꯡꯁꯤꯗꯤ ꯑꯃꯠꯇꯁꯨ ꯀꯥꯟꯅꯕ ꯌꯥꯝꯅ ꯑꯣꯏꯔꯣꯏ. ꯐꯦꯟ ꯑꯌꯥꯝꯕ ꯆꯠꯀꯅꯤ. ꯃꯩ ꯊꯥꯜꯂꯒ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯇꯧꯒꯗꯕꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ. ꯁꯤꯗꯪ ꯍꯥꯏꯖꯒꯦꯗ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯕ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯁꯨ ꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯑꯒ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ. ꯍꯥꯏꯖꯩ ꯏꯆꯥꯕꯦꯝ. ꯄꯥꯕꯨꯡ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩꯁꯦ ꯀꯅꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯒꯦ. ꯏꯆꯥꯕꯦꯝ ꯑꯅꯤꯁꯨ ꯑꯗꯨꯝ ꯄꯟꯖꯒꯦ ꯉꯁꯤꯗꯤ.
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯄꯥꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯄꯥꯕꯨꯡ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯍꯋꯥꯏ Ashukina inarapana Nungshirapa aigi hoy Kay tumay Mahaki awa Bashu ayote takhoki Ay haki pendra Bashu namote khanhanti Mahaki awa Bashu ayote takhoki Ay haki pendra Bashu namote khanhanti Wari wari आपके बेबी के बाल पंख जैसे मुलायम होते हैं, तो आइए जॉनसन्स बेबी शैम्पू को टेस्ट किया जाए एक पंख
मखꯛने याम नुंगाइजै अखोगी प्रोग्राम असिबु लेप्तना सरुक याबिबगिदमक्ता ꯍꯣꯏ 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 ꯑꯁ ꯏꯆꯥꯁꯤꯡꯁꯦ ꯌꯥꯝ ꯈꯟꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯑꯩꯅ ꯍꯩꯇꯗꯅ ꯏꯁꯨ ꯈꯜꯍꯜꯂꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯦꯅꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯆꯥꯛ ꯆꯥꯔꯤꯌꯦ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯤꯅꯣ ꯍꯪꯒꯥꯝ ꯑꯃ ꯀꯣꯕꯤ ꯁꯥꯛ ꯑꯃ ꯌꯥꯝ ꯍꯥꯎꯕ ꯃꯊꯦꯜꯅꯦ ꯃꯇꯝꯒꯤ ꯏꯟꯖꯥꯡ ꯍꯣꯏ ꯍꯣꯏ ꯅꯦꯅꯦ ꯑꯗꯨꯗꯤ ꯅꯦꯅꯦꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯅꯦꯅꯦꯅ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁꯀꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯧꯔꯛ ꯄꯥꯎꯇꯥꯛ ꯅꯩꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯅꯦꯅꯦꯗꯩꯁꯨ ꯂꯧꯖꯒꯦ ꯑꯩꯕꯨ ꯃꯗꯨꯕꯨ ꯑꯩꯕꯨ ꯏꯍꯩ ꯍꯩꯇꯦꯃꯤ ꯅꯦꯅꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯃꯃꯜ ꯌꯥꯝꯕ ꯄꯧꯔꯛ ꯄꯥꯎꯇꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯈꯟꯅꯅ ꯄꯨꯈꯠꯆꯕꯅꯤ ꯅꯦꯅꯦ ꯁꯤꯗ ꯅꯦꯅꯦꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯍꯩꯇ꯭ꯔꯦꯗ ꯏꯕꯦꯝꯃ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯅꯦꯅꯦ ꯅꯦꯅꯦ ꯏꯁꯩꯁꯦ ꯀꯅꯥ ꯀꯅꯥ ꯇꯥꯕꯤꯒꯗꯣꯏꯅꯣ ꯏꯁꯩꯁꯦ ꯂꯤꯂꯣꯡꯗꯒꯤ ꯑꯁꯥꯂꯇꯥ ꯍꯣꯏ ꯁꯤꯡꯖꯃꯩꯗꯒꯤ ꯏꯆꯥꯅꯨꯄꯤ ꯄꯦꯆꯥ ꯆꯟꯆꯜ ꯈꯥꯉꯕꯣꯛꯇꯒꯤ ꯄꯦꯆꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯇꯣꯟꯗꯣꯟ ꯆꯥꯎꯕ ꯃꯁꯤꯡꯈꯩ ꯇꯥꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯅꯦꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯔꯤꯅꯦ ꯑꯩꯅꯅꯦ ꯑꯩꯒꯤ ꯐꯣꯟꯗ ꯌꯦꯡꯍꯜꯂꯒꯅꯦ ꯃꯣꯏꯁꯨ ꯈꯟꯒꯦ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯈꯥ ꯇꯥꯔꯛꯄ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯣꯏ 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 ꯌꯥꯏ ꯏꯆꯥꯁꯤꯡꯁꯤ ꯇꯧꯕꯤ ꯑꯩ ꯂꯣꯏ ꯇꯧꯔꯛꯀꯗꯣꯏꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯦꯅꯦ ꯑꯗꯨꯗꯤ ꯅꯦꯅꯦꯅ ꯄꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯁꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯊꯝꯖꯔꯛꯂꯒꯦ ꯅꯦꯅꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯈꯔ ꯇꯥꯕꯤꯔꯛꯑꯣ Matam kuirabagi tungda Matam kuirabagi tungda Aigi thainagi kaina krabido Noma khang haudana thenari Aina shana shorok the narake Matam virabagi tungda Matam virabagi tungda Awanungai hangla trapini garam haina leli bahano no mata shuhanglu trapani unai haibat mangai rabha ulsini yena banata pai letra mapubli Matam virabagi tungda Matam virabagi tungda
Ngasigi sound music kita mahuba kuba kubiyo may aplap na. Yes. Pahitaba nungshigi ijelda taiwan pumbana homduna chat crashu nangi na thada lengana thambiyu pubiyu nanna pamjade ahingi liklado lengdaba thamoigi thaumai oichege mangal yambi thajado kalakte lehi endi leirangdo khoidade ingla langlaba ahingi thawangum thamoigi kanumda yingla nangi wahi kalle nagseigi utle minok nangna sumle thamoy nangna khomne wa khansida nangna hangbawa yauna hayupena damge chinbalge mino chadla sinay lona taura ke pena chiro khanlo kayam ngai jabai haidok nasirangai leiro oira garangai okay punsi ama hanhallade nange virage thadok layo aise rangai nushi viro aise oina manantadi igiri thamjare thamoida aina di khanjare nang khakta hongloi hairone nungsibi lengloi da saklone wa sakto pithok ke thawai pamuroi yenglaga adum leijage haikini aidi nungshire khanhange thamoy wang hai singna famda fungjare nungse bai gidi leiraga nai nata nungai ba fangli thawai gi bugelona nambu utke itoigi kayam nang bungaujai kayam nang senungsi Piro pangjai nangse bige sunangi nangi oiro aise aigi oijage nangsu chala sinangai lona taura ke pena chiro khanlo kayam ngai jabai haidok nasirangai leiro iraga nangai
Your baby's hair is as soft as ngasigidamaktadi adom gi host Anjali amadi Dilpana amuka hana khurumjari